Matam sum haukiduna lan pari hoide college loigadaba matam yam silaktre. Mayam phagi oina khanakibu wado asingba oina tadana loina nuksinarami. Adubu sinthalandi yauramde. College ki u pareng haubaduda lepi nupa mangado. Parina college life se nuksiko loidurene. Week ama phadre aikoina college kadusi. Loyana nungsi sidai amuk loina amuk karamba mikop ta thengnani khangdiko. Semsanna kaishena khangano sidi hauna sani. Leo mayam ki mamangda da karan chatlaga khangde da tawrise punchi khongchani charise chatpabu sumhairoi dori tawrise. Loyana kaino chatpa hairoi haishina. Leona ibo sifau khangdani hingurana hairo khangdreba chatpa hairoi haidine sumjai siam salane paisa thoba thabak ama tawdabasu yaroi matam sida tawrise laira bai khoide thabaki paisa piningai leite aduna chatpa hairoi doriba you khangs. Loya makok tu nomaga I khangs parina adudai androgi thagana ola ga chalani phayingi thaglagana phaira ga shemsanna sekmai gi thagana se ga japatare. Loyana masana tabane lan hoide matha sabi banate sigumbagi mayam nangangnari badu sungkhomak tabduda lande yengakpada mayamdo ngakni yenglaga lei. Nupa marido landa pulap onchilaga mamangda phami aduga yenglaga lei. Lan kaisu hairakte mayamdo amana amada ingit tawnai. Leo sat langi nangganda ngatharaga dalan aina muthamashina nushi lan nokmi tawraga asengba nungsibra. Leo nokningbadu khangba ngamda kanna hekta nokthorei lan khangpre khangna phuk awgatuna namaimat hairaga kinna thili Leo da niyo nangan thektoktuna khanglaga sugali. Ayo sire nupi hatobu khutawine tawine pari noklaga kari wakhalno. Loyana namangda kanana nungshiareino lan upailita nuklai. Parina omduna thambana kanaroida lanna oi changasila. Leona dalan ai ngaira roidro lan yam hainadaba miting abi yengaga giya malena ongi onkhre aduna pakjarni punna noktana class yaw jangkhre asumna matam sum hawkhre exam thaba haunare second sem na han loire exam 6th semester gi exam loiba numit exam hall dagi hek tholakpaga Leona chakchara mati jase. Loyana exam nungai beira lanna yaine horen kupta hairase nupi ngai duga punna. Leona natuda nushia badi ngamdri chak chabadi yawhaningi ba. Lanna ahoy yahonjening bado nang kalak bro ai tu yawbada noina tusu yawduni chomme dubdi adoibo nangi du kalak jade go nungshi phongdoktana natomda nushina bado pamjadiye. Loyana yarese mata horen khanarase. Semsanna aidi yawraroge hayingi mathangdagi kakagi masayeng bachatna bahainare. Parina phare chathoro halaga mu punje punna hoi hainaraga mayam kainare. Lan yumda halaga phamungdi hippaga wakhal samkhali maithongda minok amanoi. Numidangi chaktoklaga kada ka khalaga table da leiriba phone makhunna pairaga WhatsApp ta changi. Peer group ki message mayam leirambadu hana changi mayam ki message tu sumpai. Loyana kainoba lan hauju baw tholaktrisibo langlena sasa tholo haina kau mayam. Leona ai kau gese lan tholo kadai diregi nangba maya asna ko bada tarabadi nasana surrender tawro. Lan noklaga ai sida laijiye. Leona thole aina kau badi hekta tabani. Loyana mayam loini yarabani picnic ki wafamdo. Lanna oi numito dum hainaro depana aduna hayeng hainarase mayam so hainare. Leona lan tholakpaga ai nupi mangkre kadai chakhrage. Pritina mangdeba kaino ne. Leona nungshine ituse. Parina anop amubam ta wairaga hapjenge si haptrade group sida tholakpada pharak ta dawmale. Dipana aisu. Loyana loina hapnarabo. Langlena aikhoi khakta ngairabo. Leona sinthadi tholaktena ude kadai chakhrage.
Langlenna kakthokpa ngairira khangdimi Dipana phone pairamu ye kanam kaurunu taro hayang ai chatlaga hairage Parina yanaba hainarao Dipana oiba hainage haidoba minadi haide Lan offline leraga tumkhre khangdrei mayam nangangnaribadu Phanayam thengla fau group talangi Mathangi numit ayuktani Dipagi phone private salai uri phone paikhali Hello Parina Sanai bema Kaino Thammo Yam tumningeba As pungsi yam thengine nangba Dipa phone kakhe Pari screen de yengaga Kamai ngangna do Nungshiba Dipa ki phone do amuk vibrate salai Dipa na Sakkara Nungshiba Tumma sum kahale amta pairoida Amuk su tawrai Dipa mamit pangde Daparia nang kai tawrai habano ngahakta tumba sa tumham la pong khangde Thamoba Amuk su phone kakhe Magi ngangbam thokpa ngangaga ngahak leiraga amuk lei Dipa phone sat paikhatlaga Wari sadadi leiba ngamdraba nangba Chaka sum tawrai sa Lan phone screen da amuk yengi waga ngangba ngamjai thamkhra sira khali Dipana kaidaroge sasar hairo phone gana suktam thamaloi da bane ngaside Dipa ai Dipa ga karo kono hanedi ko hanna kauri do adum ko Sanai bema ai noi dalarni Dipa mamit ka khangsing singi phone do na gongdagi thangalaga amuk yengi phone tu phat kak thali mon do mamai do upsilaga as hikai bane sire kaino ina hai krime yam duba Lan hallaga phone tawrakti Dipa tumba hawgatladuna ayuki tawba yaba thabak loine tawri loiraga cha amuk hobi thagale Tumpokna Kaino syam thengi siba ngang dana leirano chairage babawai hairuro ngai hore yau itheng thengadana nangna di yam ngan banina college at panina khara thing bani kaino yare chegi khadang du khange cha hairaduna mayam cha thakminare loiraga Dipa chak adum thagale thabak yamna jinbi amagum chak thongbaga phone to otpa hogale sintha da call tawi sintha tapna hagalaba Dipana pungingaga hangu yadro pungingaga ne hangise yare horen aila o haibro nanglake haibro Sinthana ailake nanga wa khara khana dosule atugi ngasai phone torambane da pari ka kausilapatuda adum thamjaraba Dipa ngasai gi duding singladuna nangsu ngasai tawrokpro ai shirida ngasi dine chofamda adum heklai aise ngasai ayuk tawkhibudu tami aduga ani du punna nokminai Sinthana thame hore lage ani du phone thamnakre nungthel gi matam oiraktuna Sintha Dipa hoidalai Dipa bu kaudana changi Dipana lao kadalai Sintha changaktuna as ai matha sare sanai bema ngang na phamung da phami kaidorage Sintha de yengdabe phone chum yenglagale Sintha mamit paina nawado kona message thano aina haisi tawo Dipa nokfe toraga tariye hairo ai chalage aina mathana ngawraga la kanchida mana sum phone yenglaga leirineba Dipa phone nakal da thamaga hairo sei tanu sibi dada marang phone tore ai kido haibalo Dipa Sintha da ngakni yenglaga adugiro nangna mathayam sari sa nang ma bu nungshiriba magi matawdo sum wadu ngang baloi jungai Dipa sat amu hairei nupi thiba nupado natrade nang wari saningai leitrabo leitragana abige aigi wase amta takho Dipa wadi ngangde hairo haibagi mongde yingi aina mabu nungshi haituna kalakpa khamal ba phawru baleite dadagi punchina ingni laikibado ai pame ai magi punchina laitadana hingba punchida ai yengba pamdi saktam du phadon ki awaba saktam da Dipa sor asang ba mahondok laga Sintha maithong da tari ba awaba du uraduna aina phana balone simge nang wagano aduga nangsu aina haiba wadi yabada ba ko Sintha tingak yengai yagadra hayo Sintha makok nomduna kaisu leiba natida nang diyam yagandabadida hana hayawrine hairone nang ngarangdagi WhatsApp changdre
Changdi hairo koidana sum lay picnic ama chaluse Sintha nokningdana noklaga adugiro yamlubaga mandro yaroko soidana Sintha saktam phat hanjilaga madugi wada khanagumse hoi khanaragumse nangna khalido ai khangi dari siga nanga unaro Sintha mamit ka lawthoga yengi sono churuba sanai be mana magi nupi na khanglaga ai bulana khalan birana nang angang oire sigi matha saganu ai matam lone harake aduga nang haikoba wadu luthana hairakpaduda Sintha su hoi haire dipana sillibadu mahaksu yare makhoi ani singjuga suraga jaminaraga Sintha su mayumda halai numidangi matamni peer group lenna o kanam literally kaisibo ma action ko bada tariba mayam loina thokpiro Priti makut ka thangkatlaga ai laye lena nangdi nawaga paw phawna dro Priti na kaino yam sauraga leramishina loyana Ishano nangbu nungshibi nangbu tara chaklen jarabo Leona hoima tholokpa kaino taramisi boito langlena pele iwaga kena baga nangdemi yechaning party se hekta tholokpa Priti na kena jaro oina jaro ano amubase hapaga dum leijarage Parina aidi nahandagi dum hapiko Lena I yam hainingaktre Loyana Isano na hairise aidi khangi Parina noina taina naw konna khangnawro Dipana peer group imanabi ki mawa aigi iwa good news ama leire mayam du punna hairo haiba message ngaido loina thare Dipana saita oiba aigi wase yam taningla malida Parina thoktaw leiranu kok hairo Dipana nangni ba thamoi kaini di khangdri langlenna ngaibe mwai Pritina aduna haise lanna kaino ngairamise aibiro Leona nangdi natuna ngaigadaba aikhoina nati lanna saisibu aigi tudu yawbro Loyana ma exomda leire hekta lawbiro Lanna hello texting hello tabro aigi tu Dipana pilihe Sintha message thari bangaido sumpai adubu message salakte Dipana aikhoi hereni picnic chapadu yaraktre lan heart kaibagi emoji mangda thamaga adudi tose Dipa langi message to ubada emoji ngakta thajilai Lena as chanina harau jaraga Pritina paiginu yam thi adumaina paiginu ba langlena chim thirakani ko Dipana lipstick sangjilo thiangano Sintha message mayam du paraga tumina noktuni yengi Pritina kona tharage ai chale Dipana amta offline lekinu ko ngasidi picnic cancel tawba mi do ahing tumaloi salla Sintha message singlaga momon toraga machinda tapna hai sanai bema sonu hai sineina peer group ngai haktang de message ka ama tahanarakte silent de lei Pari Dipa da tongana message ama thai asingba ki yaraktraba Dipa maya higalaga nokpagi emoji ma thajele Parina emoji ga se pungjai jaine sat hairo Dipana mayam se kamdaugi yengbani kaidog yaruidinu Parina adudi group da message thaw sasat peer group da Dipana hodalan lanna how Dipana loisunna balai nariba group sibo nakoloina thangalo yenge mukta langlenna bidyam leite ko loina leibane kok hairo Dipana watli da khara aisulaye Sintha gi message to da mayam da loina ngakna leinei message reply pigena magi thokpa typing tawri kadom da gino khangaude lan hana thajilai kamdawna type tawbono adukyam thuna lanna picnic chapatale hairo langi reply aduda type tawrambado chablep nei amu Sintha reply ama tawi sanai be mane kem hairagdro lanna yarakte hai Dipana aina phagi tawbane mayam se kamdawgi yengba Leona sakhidombe nang hatlani Dipana hatbiganu aibo langlenna nang yam hairene mi chakhanba Loyana
Yarabani na picnic spot khanarase. Magi thokpa mafam mayam hainari. Sinthana picnic nina isang leba mafamda na nungai roidro. Parina aduna nungai ne sekmai do adum tawrase dude. Loina yanare mayam do date fix tawre hayeng mathang chalase haina loina hoi hainaraga namitugi thawram do loina sindok nakri. Picnic jakadaba hayeng ni haibage nungthil do nupa mari do conference binaraga wa khanari. Parina aigalan ga dum chalage sinthade paloba. Leona Parina makhoi ahum duna loya ibani na lobu chalage. Loyana moi ahum surarui tinado moine ne masangam dabage hospital da jakrena langlen hairami. Lanna o adude moi ani do lobirro aikuna somda chalage. Makhoi mari hoi hainari jana thaknaba loina punaba sile. Mathangi numit picnic chatnaba mayamdo sem saba loinare. Dipa solution baloire. Langba pamjakraba dipa ke baloirabado amuk dressing do chanabra haina amuk yengi. Tompokna yare ba yamware phajana di kuire kerise phajabusu helaroida basida. Tompoki manakta changselaga makukta kaksi hali. Thirasu aise nache ni khangina. Tompok makuktu nalaga os nate hai kibro. Yare bondu lehoro. Horen na baina achapo leibi yardina purake. Natradi upai lete hai. Makhut ka hairaga thoke. Tompok macheta na ba khanglaw lore. Hoi bai do aigin hayo adum leragane. Nangonde aine hena nuksiramgane. Dipa manaw nupa nangang hauribado taraga nokfet tawraga lining thaw khoiramaga mama da manam namhalaga thoklai. Ngasi di ngairaga leitre sinthawi ki mayumda adum changi. Dipa na changakpada sina mangol da phamlaga leirami. Dipa changakpadu ubada gaude magi tawfam thokpa tawraga adum lei. Dipa na kai thokjai na tawja sarino. Aigi na magoiram nangne ngasai na kauthatladam. Inam yai sintha leikibra. Khangja lakjade da changaga yengo. Haiduna phet tawduna imung jangki. Dipa mit to pairap tawni yengaga. Langkhatlaga kauradi tarakpagi saruktu yauduna mathakta dum lekhini ko. Sintha gi kada dum chumjing changi. Sintha mingsel machadu thangalaga eyeliner yiklaga lerami. Keithelo thengi. Sintha mamit na mapanglaga yengai. Dipana adumai yenglakano nupi ai phawngawemi. Sintha mamit to amuk sukchilaga yam ngangina. Hungurano yare lushalo. Nangi na chinja wahai kudingi pakhum nei. Ngihak ngai ro loire. Oi ngai raga dum lakpane. Ngai ge hairaga phamung machi du da phamthai. Sintha chamtak na kere mascara sangi piktak na kajal ama ye. Chinbal da nude color sangi maduna hena chamna phajale. Sintha chaithok liba lipstick khara du semaga. Sanai bema yarabo samse thadoge. Wow ngawre haiba nupi si am chamna. Yar ngawsilakanu ko. Lembi changaktuna loiraba noibo. Loire nama loiro. Imadi phamdane nga khara siyena chatkre. Hoi nama lining thau khurumaga lembi na manam nambiduna chatnaba thoklai. Sina phone wari sanaraga mangolda amuk thoklai. Sinthana inam yai chalukige. Sina kaisu khumdana imungda amuk changki. Sintha maithong makalamna thokjarambadu maksinkre. Lembi machal nupina nungairaroi khanduna manakta prap changsilaga. Sese thengani namanabi ngairisi koire. Dipa phajana chatminaw ko. Dipana hoi nama ani du thokminare. Dipa wa kaisu haide. Pari khongraw pocket du humaga nokfe tawraga yengduna phajana koi henoiswa. Lan singthagi maithong du ujabada khara nungaijade imak maksinbadu. Nupini khara keda yabro. Parina hoi lao. Mari du gari ka khatuna lakminare.